Kuki Khulai Paibani Signab Singna Kamelok Singtaki Ngak and Nomay the Bomb Capsule Awatar in Faliski, Pukau, Santi Purukulda, Khul Ngakpa Tumit Fawa Paihoudre, Kuki Khulai Paib Sing Tengnabda, Khul Ngakpa Sing Hiram Kad Awaba Mayok Nauri, Hiramas the Impact News Ki Powder Mama. Mayam a coin of Zilla Jariba from sea in Faleski, Pukau Santipur, Haina Kangariba, among Sahiki me, whom the Giholga Torgliba, Iran, Sigi Yam Maru Oba, Yam Kudung Sada from Mani, Hoji Mando Uriba, Martin Matak Asida, Cookie, Kulai Paiba, Matamachuna Ba Kulai, Empire from Sida Ladyba, Mapamani Duga, Hariba, Point of Jumak Lepsariba, Fonsina, Pukau Santipurgi, Kunzatsing. Khul Ngakpa tingna leinariba mafam ani hariba mafam asidagi mangdo uriba chingchang napum asidagi ni kuki khulai paiba singna famsida leiriba mitagi khul singda ngalitana nongoi kapsilaba bom kapsilektuna dulba attack chatharakpagi khudong chaba mafam ama baribani aina hojujumak leiriba sigi hek chingkhong asimakta dani sigi taga nithoigi numidang dagi hongna kuki khulai paiba singa mitai Ngakpa singa kan momong de khutthongnaba matamda loya kawa khul ngakpa mioi ma laikhidaba hariba mafam adumakni hojiljumak aigi mangda leiriba khul ngakpa mioi asina khutta barrel nongmai license gun pairaga dumlaba ki militant singi landa ngakthonabagi tamta thengnabagi saktam aduni hariba mangda uriba double barrel license gun asina mataw karamna khulai matik chana pairaba ki khulai paiba singbu thengnagadoribno haibagi wahang ama hangningai oiri mang hila thok khamirok leire adu si awang hila thak changchan haiba kun moi kun pareng ma hakun ngak leije koina si kasin la changil le bhai ta round je oselaga ki singa leiba jaga ni aduna yam mayok wana mayok na renga hai mark si kujam su ngrang han la igi sijarba igi su sing khoye ma loya nam su leigi azumai so wa sum nang na sum leiba je khoi matam kyam thang leigi to no haiba wang su saka dai hangni aduna kaingo san tau be asi bizum tholak ne sum khoi da tem phong ku si tholak ni khoi di moi ga lan theng na bi film da saka nei thok bi bi si pam de anu saka na thu tam da si yang gen biraga si solution jam thu no bu pam je khoi wa khan mai sum kyam khoi lei do no khoi tu cha loi thadong na ga I sai su kang kong cha lo le na re Maramodana Hoji Asigumlaba Pibam say Yauro Powder Manipur Lenga India Lengana Nakalani Marakta Togliba Lalsi Kamnabani Temjinabani Haiduna Machin Yamlaba Central Force Paramilitary Force Kaya Tajik Lalubasu Nachi Pauba Irang Laksin Mangamdaba Pibam Adumak Lady Adu Irang Tohalaroi Security Lady Haina Dumlaba Pumkaya Pongdok Zarabasu Tantupur Nattana Atopa Haiba Kulisika Tangnaba Tungan Batching Hong Singa Chida Ladyba Mita Kulising Nachi Pauba could talk about to have me put Chatabaki talk to Lady. Then posting Tazza Bomb Clay, Mam, Tazza Hong Kudimok the Moilega, took after for me hard pocopa, Mlavina, State Postcard, when a Tamda, the Huju, Maduayab, Adum Sandipuna, Adumayab Legery, as a sentence Tambidam Kadia, Masiab Lady. Hiron Kange, the child Tanabadum problems, Batam Tole, men dear Hugi Tumbagi, Pajukumaka with the Kaim or Bosi, Nabam Tamina, senior men with the Kauri, Tumbagi or Park, Amsung, Pajuk Sitakam or a Chumlaba, Kamuki, Iran, Mora, Mountain, Mitei, Puruk Katabra, Natragana, Cookie, Katara, Hibachi, Wahangwina Hangai, Oiri, Haribasum Lalas, the Mitei, Puruki Muekayama, Tawai, Pota, within up, become the Kiba Yakureduga, Cookie, Chamjaraba Muekayamasu, Nasi, Haribasumlaba, Iran, Marumurga, Lake Hidaba Yarubani, Loinana, Hosio Mando Uriba Sumlaba Ching Sang, Siginapum, the Ladyba, Cookie Kuloiba Sang, Aduga Kamelok, Tungan ba, Hariba Kulising Sidigi, Hajilalaga. Maitai Khulsingda Tatana attack Tawbugi Tabak Chatharakpani, Maramaduna Pikraba, Pukau Santipur Haina Kangariba, Pulmasa Asi, Karigumba Kuki Kulai Piper Singuna, Hariba Chingsang Parem, Mangdo Riba, Chingsang Napomachi, Lansilaba, Tolabadi, Pukau Santipur Natana, I call the lady but one Tongamba Maitai Khulsing, Lansiluktuna, Aduki Matik, Hana Tolamba, Irang the Hana, Tolamba Mishimina the Hanjelaktuna Hana, Awaba, Piba Mamada, Mayok Naroi hiding I like Manipur Pikraba State Asida. Nakal Nakangi Oiba, Michang Kumna Duna, Adumlaba, Hariba State Asida, Lam Asina Agini, Machine Magini, Habagi Dumlaba, Yamna Akuba Miang, Amna Maram Orangasi, State Asida, Kaibung Tarpa Yabagi, Piba Mama Lahaliba, Maruina, Nasi Popoda, State Asida, Kundadru Leminar Proof singing, Marakta Singship Taduna, Tungan Bama Magi, Aning upon Matona Tungan, but State Amo. Sample Nabo Honor Patuan administration number, Tamno Honor Kari Madam Diggin will have a Kubna Doctor Manipur Lenga, Musia Lengana, Tabuk Tawitanga for the lady. Camera person, Aramo Johangalo in a Pogdom Zeriba Archimangasa, Impact News, Pukau Santipur.